Myanmar gi junta leader na foreign power singbu laibak asida democracy hanjilana na bohonabada mateng pangbinaba taksin khre. Myanmar gi military junta leader na laibak asida democracy hanjilana bohonabada foreign power sing na mateng pangbinaba gi wapam taksin khre haina official report amagi matungina phongdok le. Annual Armed Force Day gi parade amada warol piraduna junta gi leader Min Aung Hlaing na haikibada Myanmar gi military gi rule chalai ribasida foreign power sing na resistance movement da saugat pagi mahuta laibak asida democracy hanjilana na bohonabada mateng pangbinabagi wapam taksin king Myanmar da military rule sathari basida international gi waina condemn tawri basi national unity government ke aranba prasar da yumpham oi junta na August thada election pangthok na bagi damakta thawrang tawki basi ikai khangdabagi thawong ni haina yaningdaba utkhravane Myanmar da pangthok kadoriba election adu maruwaina military gi Proxy party amana dominate tawgani haibagi thajaba lairibane hairiba thawong asi mamanggi election da adumak sathaduna lakraba amasu oire Myanmar gi military amadi government na laibak asibu mangan tagana na bohonariba amade micham prajabu haliba terrorist group singi mathakta matik saba action laukhatpagi mathau tai haina military gi leader Min Aung Hlaing na phongdokle mahang na makata na haikibada haujik lairiba Myanmar gi military government asina democracy gi achumba lambida purakna na bahonariba sida international community na mateng pangbinaba taksille haukiba chahi yangkai hompugi matam asida Myanmar da military gi laingak sasan lakraba matung tarakpada democracy gi awanba malaktuna economy gi lamda khumang chausilakibagi thawong adu military gi junta leader Min Aung Hlaing na ku chathagibadagi akaiba thogan khe Myanmar da lediba political party kaya amabu muthana bohona kibaga loinana election da saruk yaba yahan khedai national unity government ka mari leinaba political party sing pumnamaki mathakta athingba thamjan khe national unity government na de Myanmar da democracy hanjilana bohona bada international gi waina support tawbina bataksin kibaga loinana junta gi mayokta gorilla gi attack sathariba militia sing da mateng pangbina basu taksil libanai human right group sing na su military bo resistance fighter singi mayokta tamthiba crime sing sathai haina maral sire makoina civilian population sing de attack sathare United Nation gi maikai de gede yamdrabada miyoi million 1.2 hen bade laibak asida laifam safam laitabadage lanjena khre adubu junta gi maikai de gede makoina laibak asida attack sathari basi civilian singi mayokta natte terrorist singi mayokta ni haire Min Aung Hlaing na piki bawarol da haidi bade Myanmar gi sovereignty ase ikai khumnaba utkadabane loinana terrorist singi mayokta ain gi oiba action ama lakhotpam thoe laibak ase gi maruiba area singda terrorist control tawnabagi damakta martial law thambagi tangai fadaba lai haire Myanmar gi army chief asina laibak ase dalairiba resistance force asi maru phangna takhai gani haiba wafam su phongdokre ing 2021 gi February thada military ku chathakraba matung tarakpada laibak ase civil war ama mayok na duna lakle chathariba conflict asina laibak asida masing yamlaba laibak sa kaya ama hatkre aduga miyoi million amarom henbana laifam safam lehendre arm resistance group sing na chathariba terror gi waiba thawong sing ase loisinana ba chapcha ba khongthang sing paikhat kani haina lusing ba sina haide